Hi everyone, my name is Apan Moirangtem. I am working for the LGBT community rights and formerly consultant of NGO Sati. I am a trans man and I feel very proud of who I am. I gaming now channel. I trans woman amani. I gaming now bukunyai I trans woman amani. Kurumzeri. I am Mata Tokson. I'm an artist and also I am a trans woman from Kakchingda. I gaming Kishanong I trans amani. I gaming Nanao, I trans man amani. I gaming Mayeske Mayum, I ally amani. I gaming Rasism Mete, I Shama content creator, Amadi indie filmmaker ni, and I'm a proud gay. I gaming Bimol Naurem, I trans woman amani. Hi everyone, I am Venus Mefrai, a non-binary person namakam. I gaming no my tem Debras, I ally amani. I gaming Jem, I isha trans man amani. I gaming Amit Khetri, I Shamag ally amani. I gaming Dina Mayang Labam, I Shamag trans man amani. Lakliba, Jun Gitang Kumapan, nong maising numit asida, Kakchingda LGBTIQ+ community na sinzaduna. Malengi mafang khudimagta Pride Month celebration pakthokpagum Kakchingda su pangthokjagadauri. Numida sige ayukta uthabagi thorama thamjari. Mafamda Kakching Lawyai Lambi da leiba, Lawyai Lambi Park amadi akoiba mafamsingda. Numit asigi nung tilpung ahum taba matamdagi. Pride Walk amadi entertainment program sing mathang manaw na ina pangthok sagadauri. Pride Walk asi Kakching supermarket tagi lamtharaga, Kakching supermarket ground floor chagani. Pangthok sagadauri ba Pride Walk asida Mayamsu suksoi-soidana saruk yabiyo. Entertainment program da ay sasaruya sagani. Mayamsu yengba lakpiyu. Numit asida LGBTIQ+ community sing da natana. Supporter sing ally sing su saruk yaba lakpiyu. Mayamsu akoibu nusibidona support tawbiyu haijare. Nimit asida Leitrabi Parody team su saruk yajagani. Mayamna lakpiduna amadi saruk yabiduna thoramasibu mapung phahanbiyo. Thauram asida morning to evening, numit chupa one the Pride celebration asida, mayam khudimak sungsoi-soidana election birau, ai su mayam bungai duna leijaramgi. Numit asida mayamsu suksoi-soidana lengbirao. Mayam saruk yabiyu amadi support tawbiyu. Mayamsu yengba lakpiyu ay su ketaraga phajabi sagalaga lermadoni lauko. Manipurda lairiba Ireisa khwai khudimakna Pride Month asibu yawbiyu. Happy Pride Month 2025.